Nscn-Im amadi Assam Rifles anigi marakta muknabagi thongdok thokre khoisaungnaraba Nscn-Im gi langmi sing Assam Rifles ki personal sing makuttage AK-47 rifles ahum munlurei makuta kulai paina basing oiriba Bharat ki apunba ngamkhai ngaknabagi damak leiriba Assam Rifles amadi maning tamba Nagaland amasemnaba Bharat lenga ki mathakta lal horambadake haujek santigi wari sanariba Nscn Anigi marakta muknabagi thongdok thokibasi ngarang nungtil Nscn ke Dimapur da leiba headquarter manaki prohibited area oiriba Doyapur da thokibani hari Nagaland Page ki report matung inadi Nscn-Im gi lusingba tukuna tongduna lakpa car Assam Rifles ki kanguna lambida thattuna atigba pk Nscn-Im gi lusingba tuku Dimapur da ki lubaduke central headquarter oiriba camp Hebron da chatkani haina mangjauna Assam Rifles ke makok thungbi singda pau pk Aduba Assam Rifles ki kanguna lambida thingba piruba dugi damak muknabagi thongdok adu thokibani muknabadu da Nscn ge Lalmi Singh Assam Rifles ke personal sing makuttage AK rifles ahum munki thaudogodo thokraba matung maiki animaki luchingbu sing pau phaunaraba matung maiki animakta yanaba purakhibaga loinana Nscn gi Lalmi Singh na lotion khiba nongoi sing adu hadokre hari atopa paugi lekul amara Dimapur gi Doyapur ngarang ayu pung 10 rom tabada Assam Rifles ke Nscn-Im ka gi marakta mungnabagi thaudok thokke mafam adu da Nscn-Im gi Lalmi Singh da Assam Rifles ke kangbu adubo lambi thatchin thamke Assam Rifles ke jawan sing adu Hazardisa da leiba Hazardisa primary school semjin nabagi damag lakhi hari